Hello guys, welcome back to my channel. Ngasi aina haijagodari basi mangda wahong ubagini. Mangda wahong uba si phajabaga sumari lainai. Isada confidence hengalakpa afaba mayam ama lae habagi message ni. Isana apam pamda freely express tawba ngamlagani. Haidi ekhoina kari pamino pamdrino haibado ningkha tamna ningtamna haiba ngamlagani haineba. Aduga anauba achievement kaya phangani individual thabak kaya tawba ngamlagani isagi achievement kaya celebrate tawba ngamlagani self confidence reflect tawbagi matam oire personal growth journey da aphaba kaya thengnaragani emotion kaya control tawba matam oire aduga protect from negative energy ekoi negative energy sing dai su protect tawbagi matam oine bako aduga mit mamangda uriba haidi mit mamangda uriba situation natraga miyoi kaya jigi asengba khangbagi matam ju oireba manung mapan phawna uraga loina bagi matam oirineba aduga relationship ta leiba miyoi singina relationship hena phagat pagi adu piri aduga single oiraga na anauba mi thengnarak pa yai adu singdu piri aduga anauba relationship ki ready oire haibagi message su piri asi hairaga iloisinjage. Thank you guys for watching my video. Please subscribe my channel and do likes and comments.